अहानबदा मरुइबा पाउ पिजरी मणिपुर की इनर अमसुंग आउटर की बोर्ड मसिंग थीबगी थबक कन्ना सथरी इनर ना बीजेपी ना मांगजिल थारी आउटर की ओइना एनपीएफ ना माई पाकले हाईवे यारे सेंटर दा बीजेपी की शासन अमुक लागलगनी नुमिदांग पुंग निपान मखाई फावबदा एनडीए ना सीट निम्फु हुमदोई फंखिबगा लोइनना 305 दा मांगजिल थाना चटली बीजेपी ने सेंटर दा चाउना माई पालकपदा मणिपुर की चीफ मिनिस्टर बिरेना नुंगाइबा फोंदोखरे रिजल्ट असिगी मतुंगदा मणिपुर की ओइनसु सरकार असिदा अवोनबा खरा लाकपा यारी खुरुमजरी टाइम्स ऑफ मणिपुर न्यूज में ताबिरबा पुनमकपु अरुणबला नतराम नोक्सरे हौजिक फावबगी मरुइबा पाउसिंग मियामदा संतोकना पिजरी हौखिबा अप्रैल की 13 अमदी 19 दा तांकक अनि थोकना पांगथोखिबा 13 सुबा लोकसभा मिखलगी आउटर अमसुंग इनर बोर्ड मसिंग थीबगी थबक नुमिदांग पुंग 9 गा मिनिट कुमंगा हेलबा फावबा सथरी नुमिदांग पुंग 9 मखाई फावबदा इनर दा बीजेपी की मिरेफ ओरिबा डॉक्टर आर.के. रंजनना महाकी ख्वाइदगी नकनबा लंबा ओरिबा कांग्रेस की मिरेफ ओ नब किशोर दगी बोर्ड मसिंग लिसिंग कुनमरी गा साट्रेट का सुमना मंगा हेंदुना मांगजिल थारी आउटर दना एनपीएफ की मिरेफ ओरिबा लोरो एस फेजोना महाकी लंबा ओरिबा बीजेपी की मिरेफ आई सोकोपाउ मातेदगी बोट मसिंग लिसिंग मरिफुगा चनिपांगे यांखै निथोई हेना चली आउटर की ओइनदी एनपीएफ की मिरेफ लोरहो एस फोजेना मिखल असिदा माई पाकले हाइना लौबा यारे सेंट्रल पैरामिलिटरी फोर्स कंपनी कुंटरेट अमसुंग सिविल अमदी स्टेट आर्म फोर्स लिसिंग अहुमना मरोल अहुम नाइना ngak सेंदुना ngasi अयुक पुंग 9 ताबा मतमदगी डिस्ट्रिक्ट हेडक्वार्टर सिंगदा बोट मसिंग थीबगी थबक चथरी बोट मसिंग थीबगी थबक मियामदा खंगहनबगी दमक मणिपुर लेंगा की डायरेक्टरेट ऑफ इंफॉर्मेशन एंड पब्लिक रिलेशन DIPR ना अचौब थौदांग लौदुना ख्वाइरंबल कैथेन की थोंग नंबोबी अमदी मोयरांगखोंदा लेबा DIPR की ऑफिस ममांगदा डिजिटल बोर्ड खिंदुना अमदी स्क्रीन सिजनदुना कैंडिडेट सिंगना फंगबा बोर्ड मसिंग सिंग मियामदा खुदक खुदक की ओइना खंगली बोर्ड मसिंग थीबगी थबक सथुरिबा काउंटिंग होल सिंगदा CCTV कैमरा थमदुना रिकॉर्ड तौरी मिरेप 13 लंबा तौनुरिबा इनर अमसुंग मिरेप 9 लंबा तौनुरिबा आउटर की मिखल की फल ngasi नुमिदांग अथेंगबा फावबदा खंगबंगम लगनी इम्फाल वेस्ट की ओइना लमफेल पाते लैबा DC ऑफिस ता अपुनबा काउंटिंग होल 9 इम्फाल ईस्ट की ओइना DC ऑफिस ता काउंटिंग होल तरुक थौबाल की ओइना होल मंगा बिष्णुपुर चुरचानपुर अमदी कांगपोकपी की ओइना काउंटिंग होल अहुम अदुगा तमेंगलोंग की ओइना काउंटिंग होल अनि सेनापति अमसुंग सेनापति की ओइना काउंटिंग होल अमममदा भोट मसिंग थीबगी थबक चथरी अमरोमदा नुमिदांग पुंग 9 मखाई हेनबा फावबदा इनर की ओइना बीजेपी की मिरेफ R.K. रंजनना अपुनबा भोट मसिंग लाख अनिगा लिसिंग यांखै गो हुमदोइगा साट्रेट को हुमफु INC की मिरेफ ओ नब किशोरना लाख अनिगा लिसिंग 19 गा सुबना यांखै गा मंगा CPI की डॉक्टर M नरना लाख अमगा लिसिंग 19 गा चमापन मरीफुगुमरी फंगदुना मकोंग मथंग तारी इंडिपेंडेंट मिरेफ R.K. सोमरेंद्रो एलाइस काइकुना भोट मसिंग लिसिंग हुमद्रागा तरेट का चामगा गा निम्फु NEIDP की R.K. अनना लिसिंग 19 गा चामरीगा मरीफु माथोई NPP की ओ जुगिंद्रोना लिसिंग अमगा चाट्रेट का तरागा तरेट MDPF की डॉक्टर G. टोम छनाना शर्मना लिसिंग अमगा चामगा मरीफु मापन RJSNP की S. नंदेसोरना साट्रेट का तरेट इंडिपेंडेंट मिरेफ MD एलियास खाना चांगा निम्फुग तरुक M. तातोमसना नोंसाबना चमापन तरागा मंगा अमदी वाहेंगबम पवित्रोना भोट मसिंग लिसिंग अमगा चहुम मरीफुग मंगा फंगली अदुगा नोतादना लिसिंग अनिगा चमरीगा हुमफु फंगली आउटर की ओइना NPF की लोरो एस फेजोना लाख अहुमगा लिसिंग हुमफुग माथोइगा चनी निम्फु फंगदुना मांगजिल थारी महाकी तुंगदा बीजेपी की मिरेप ऐसे सोकोपाउ मातेना भोट मसिंग लाख अनिगा लिसिंग मरीफुगा चहुंगो मरीफुग 9 फंगदुना मतुंग इनरी INC की मिरेफ के जेम्स ना बोर्ड मसिंग लिसिंग अमगा कुंथ्रागा मापनगा चामगा यांखै तरुक फंगदुना अहुम सुबा मफम कली NPP की मिरेफ थांगमिलेन किपगेना बोर्ड मसिंग लिसिंग कुंतरेट का चात्रुक का यांखै गा हुमदोई NIDP की असांग कसरना लिसिंग 13 गा चात्रुक का अनि NCP की अंगम करुम कोंगना भोट मसिंग लिसिंग अनि सुपना मरीफुनिथोई JDU की हंगपांग टाइटुलना लिसिंग अनि गा चात्रुक का कुंथ्रागा 9 इंडिपेंडेंट मिरेफ लाइखन काइपुना भोट मसिंग 9 गा यांखै गा 9 फंगली नोतादना भोट मसिंग लिसिंग अनि गा चहुंगो हुमफुगा 9 ओइरे हौजिक फावदा आउटर की ओइना भोट मसिंग थीबा अयाम्बा लोइसिनख्रे हौजिक वालिबा केंद्र असि वांगजिंग तेंथा खक्ता गायरे इम्फाल वेस्ट की ओइना लमसांग केंद्र की ओइना भोट मसिंग थीबगी थबक चथरी बिष्णुपुर जिरीवांग की ओइना भोट मसिंग थीबा लोइसिनख्रे
ngasi nungtil pung marirom tarakpa matamda outer gi oina Thobal DC office ta Thobal kendra gi oina vote masing thibagi thabak satharingai Congress party oina counting agent yaudana vote masing thiram le haibagi wahauda charangnaba thokre sarangnaba aduna maram oiraga vote masing thibagi thabakta ngahak apanba thokhanki tungda charangnaba adu police ki kangbu laksilaba matungda makha tana vote masing thibagi thabak sathaki thogdok adugi matangda Thobal Congress Committee gi President W Inauzugena thawong adu laingak sasan pairiba BJP na nampuda chathaba thawong ni haiba yauna pendaba wafam kaya phongdokhi mariga mini nifu manga taba matamda AK singhaba DSP aduga akoi additional SP Thobal amasu lei makpoisina akoi ta kare ko Thobal gi counting gi mi je koksele haida hare kamai to kono first round thi kare kan da e adu di manung da aro je no na hare akoi aro je no kai no koi vote thi be aro akoi gi vote ri han gadom ne na aina haibani adu di madu gi dongte leite agent kana to ga agent je mi mari gi soi torome party mari gi akoi gi di yogde ada akoi di khang da jam jam sang kan da moi gi ki SP ju la des moi me am je purab la kan da wa ki DC Thobal oriba koi madam sina ngaktung lega wari sana jena khoi dum thole hoji counting nom changure aro ori be be manupim chani si yam jeli ai masak maming logde ma amana Thobal aro ne amana kano lilongi ne hai moi ani mak to maming di khangde adu masak di loi khangde isalaga la adu mai to tawe adu sibu sarkar pai haidana BJP na nampuda mioi begi karyani ganata ki kano si live long je loi mang begi phibam mata hoji tawri ba thabak sibu अखोदी चंगा कांदा फर्स्ट राउंड लोरे अदुदा एफरे अदुदी हाइदला चेक कक्चिंग दी होजि फर्स्ट राउंड लोरे मतुंदा चेक तोरगा बोट अमु थादा थिनबा यागेबा Taratare Suba Lok Sabha Parliamentary Election gi Jiribam Assembly Constituency Outer Segment gi oina Jiribam District ki oina DC Office Complex ta ayu ki pung nifan dagi masing thiba hoki table manga da round nipan thok na vote masing thiba hoki nungthil gi pung anirom taba matam da vote masing thiba loishin ki Jiribam Segment gi oina BJP party gi miref na vote masing lising nipan ga humdra funky aduga INC gi miref na vote masing lising taret ka chawnga nimfu manga funky Jiribam da BJP na mangjin thaduna chatpada harauba phongdokladuna BJP gi ex general secretary ke Sarat Kumar Singh na Jiribam amadi Manipur gi voter Singh na BJP bu thajaduna mai pakhanba honarabada pikhiba khudol Singh party asina kaidongnung da kauroi amadi handak Narendra Modi na semgadaba sarkar asida Manipur amadi awang nongpok lamdam gi saukhatpa amuk hena puraklagani haiki election asida Bharatiya Janata Party bu ona tena ngang hiba adu haibi giba punamak madu ona tena bada Congress ki lusing singna bel laiba bel gi party asina BJP ki mathakta Narendra Modi ji ki mathakta Amit Shah ji ki mathakta ngang gi bahagi punam ado madu ona tena bada Manipur gi praja punamak na BJP bu sagot pil pas gi damakta amuk hanai Manipur gi voter sing hanana thagachari Center da sasan tawriba BJP lengak amuk halak lagani tangka kaya thokna pangthokiba Lok Sabha Mikhal gi vote masing thibagi thabak kan sathari ngasi ahan banumita Bharat ki apunba Lok Sabha gi seat samwa ganim fuguni thoi leibagi manungda numidang pungni fan makai henba fawbada vote masing thibada BJP na seat masing nimfuga humdoi fangbang am khibaga loinana seat chahumga manga da mangjil thari UPA na seat tara humdoi fangba loinana constituency humdra manga da mangjil thari atopa party singna seat ahum phangkibaga loinana constituency chamaga humda mangjil thari center da BJP gi lengak soidana halak lagani kumja lising ani taraga marigi Lok Sabha Mikhal da BJP na seat chani ga marifuni thoi fangduna mahaki satminariba party sing yauna lengak sasan paikibani mamang da phangkiba seat masing adudagi chahi asida hengatna fanglakpa sina BJP gi lengak sasan da Bharat ki miyamna thajaba hena thamlakli haibado Mikhal asigi falna mayek sengna takle North East ki oina seat tara mari leiba Assam da BJP na tara Congress na ani AIUDF na ama atopa dal singna ama fangduna mangjin thana chali Nagaland gi oina NDPP na seat fanglaba yana leire seat ani ini leiriba Tripura amadi Arunachal Pradesh ta BJP na mangjin thana chali Meghalaya da NPP na seat ama kankibaga loina na INC na seat ama mangjin thana chali Mizoram da na atopa dal na mangjin thaduna chali
BJP na Center da Sauna Mai Paklakpada Manipur ki Chief Minister Biren na nungaiba phongdokre result asigi matungda Manipur gi oina su sarkar asida awonba khara lakpa yari haina Chief Minister na phongdokre wafam asi Tom TV ka akhana na telephone gi khuthangda wari sanaba amada phongdorakhibani Prime Minister Modi ji ki magi Bharat ki praja singhu ane hwang zat bijat khaidana nungsiba ki देखिए अमित शाह जी की नेशनल प्रेसिडेंट की भारत की प्रजा मैं मधु भारत की प्रजा करोड़ चामगा कुंसा मुक्सिना खंगदगी लैंडस्लाइड विक्टरी पीरपने लवी अद बीजेपी की अखोई हाँ एक्सपेक्ट तौई मरमदी पॉलिसी भाषण कैंपेन हेक्ट वा खर वोट फंगनी है थाजबद बीजेपी लेते Prime Minister Modi ji na tawkriba mana tawkriba thabuk sing do hairaga ne koina vote form si Amit Shah ji si na tawkriba thabuk sing do ne hairaga practically haitare ne ko aduna Bharat ki praja na adu practically uruba khangaba tumba Prime Minister Modi ji ki leadership adu bu amona thajaba pirpani haidana idi masi koi BJP da din nong da thokte koi bakha ta na su प्रजा की मैम की वालों हाँ थवा होरमबा लोशन पोट मैम प्रजा सोना डिलीवर तौरकनी मधुद भारत की प्रजा मैम मणिपुर की प्रजा मैम की साइड की सोई थागत फोंदोक पामी मेसेज में पीजनी प्रजा है मीन उब लाइने प्रजा की शक्ति है कनामतना डिनाई तब मोय ये कनो रिपोल कराइद रिपोल तौगेरा तौरोइरा करी तौगेरा तौरोइरा प्रजा थादगी थादरईने प्रजा थादगी थादरईने रिपोल तौगेरा तौरोइरा तौरगसु 20,176 थादरईने अदुना मणिपुर की अखोइना तेंद्रब लास्ट 2 years मणिपुर की प्रजा थमजगी थाजब खरा नांगनखिदबदो थबक ओइना तौनी है पोट खरा तौजगी हाइतारे यामना चावबो चावदबो यामना ngamba ngamdaba duna mani bat khara khara da worship praja na pena BJP ko thajab to thabo wono onthok ngambadagi praja singa thajab birakpani aduga credit ti praja mayang gi trust tuni masigi matakla ya maru ina khoi BJP ki karikata sing loibiri ba ayuk nongin tum sadana senbi riba langbi riba mayam sigi hona zaman su ama so maram amani aduga maru ebudi Manipuri praja na BJP bu nungsibi BJP thajabi bu madagi lakpuni है नहीं अदमाइना प्रजा में हम बोई इकोनो न कोरमजरी हम दे थाका चरी है ना अदमाइन समझे आई ये रिजल्ट का सिलो है रखा सेंटर का ऑनरेबल प्राइम मिनिस्टर की वास्तव वाले मगर लोअर में मतुंगा करी करी तो उसी के अब तो सेंट्रल लीडर सिंह ताना रखा करी तो वही आपके है वो तो अदमाइन तो गए तो उसी मक्की कोई ना दे अपने सीटों में हाई वो तो अदुमक फिक्स लाइक चीज़ को जमाती सांग तो बात ऐसे कैसे Ministry of Environment, Forest and Climate Change Government of India ki funding makhada Nambul Turen Sengdokpagi thabak Directorate of Environment ki Director Dr. Yanglem Nabachandra ngasidagi hogdokre hiram asigidamak Pollution Control Board, Loktak Development Authority, Water Resource Department, PSED, Industry Department, Mahut, IMC amadi Nodal Department oriba Directorate of Environment ki apunba Line Committee na Lopak crore marifu taraga taret changna chathagadariba rejuvenation and conservation of Nambul River project asi chahi ahungi manungda loisingadabani maru oina project asina target thamliba asi iroi sembadagi hairangoi thong fawda lairiba ka hena mosilaba mafamsing ahanba tangkaki oina khangdotuna sengdokpani Directorate of Environment ki Director Dr. Y Nabasandrana Bharat Pumbada cheliba turel sing asigi इसिंगी बायोलॉजिकल ऑक्सीजन डिमांड बेस तौरगा ख्वाइदगी मोटपा इसिंग चेलिबा तुरेल सिंग खंगटपदा नंबुल तुरेनगी इसिंग असि अनिसुबा कांगलुपता थमदुना अथुबा मतमदा तुरेल असि सेंगदोकनबा टारगेट थमलकपनी अहानबा तांककी ओइना लुपा करोड़ 34 की मनुंगदा करोड़ अहुमना सॉलिड वेस्ट सिंग सेंगदोकपगनी हाइना टारगेट तोगुनी हाइखि कोई प्रायोरिटी 2 दे यावबा याम थुना मसिगी एक्शन प्लान सी कोई ट्रीटमेंट की ओइरो अदगी सिगी इफ्लुएंट केनोगी ओइरो अदगी सीवेज की ओइरो मयाम सिंची लोइनमक कोई सॉलिड वेस्ट की ओइरो केयर लौदबा यादबा अदुंबा कोर्ट की डायरेक्टिव मयाम सु लाकबा अदुगा इरोइनना कोई मिनिस्ट्री ऑफ एनवायरनमेंट फॉरेस्ट गवर्नमेंट ऑफ इंडिया ना सैंक्शन तौबिरकपा पोसिगा अनी सी इरोइनना चलगा कोई सिगी मिनिस्ट्री की प्रोजेक्ट सिगी फंड मखादा कोई थबक सी हौजबनी रियल एक्सिक्यूशन जी
Jawaharlal Nehru Manipur Dance Academy amadi Huyen Lalong Manipur Thangta Cultural Association na sinduna numinini supna chatharakiba Festival of Thangta ngasi loisin kre ngarang digi hoduna chatharakiba festival aduda tongan banat ki oiba jago isai amadi Thangta gi kanglon kaya utke ngasi iril bungda laiba Huyen Lalong Manipur Thangta Cultural Association gi complex ta pangthokiba thoram aduda ZN Dance Academy gi director L Opendrona Manipur da Thangta gi sindam sang kaya amalai makhoi sing asida Kanglup Taraka Kangalaga Festival Asida Makoigi Haitoi Singtoi Bakayado Utok Nabagi Tanja Ama Pibani Tasengna Festival Asi Pangtuk Pagi Nungi Oiva Pandamdi Iramdam Asigi Mahorol Dagi Lerak Laba Martial Art Form Asi Miam Damasak Taknabani Haina Haiki Masi Chakolanaba Masi Sandoknaba Masung Masibu Koigi Preserve Togna Koigi Thamnanabagi Wakalonda Masi Tokjabani, Aduga Queen and Asi Pangtok Jariva Festival say Handang Ahan Benate, Adu Masi Ikoi Mamanga Ani Ahom Lak Togre, latest 2017 the Quit Tokjaki, Madugi Mamanga 2015 the Adugi Mamanga Amok Tokjakre. Smite Tokna Koi Masi Dance Academy na Mayam Kambira Dance Academy Manipurgi Jagoi say music ki koi masi Sakon Naba Koigi Tamham Aduga Festival Singma Pangtok Jaba Sangsana Mani Housing Imphal West District ki oina bot masing thiva loisin kre Imphal West DC office ta leriba aikoi gi paumida gi paudam ama lawinasi Hoji Fawda Lamsang Assembly Constituency ke round 5 loisalakpa final round loisale Hoji Fawda leriba fibam se INC ki candidate na fangkiba bot masing se lising aduga CPI na fangkiba bot masing na lising ahumga satruk marifutarong ne Loinana BJP ki candidate na fangkiba bot masing se lising taramatoiga sumna kuntaruk ne aduga Raskumar Kaiku na fangkiba bot masing na lising ahumga sahum taruk ne masida BJP ki candidate oiriva Dr. RK Ranjan na maki khwaidagi naknaba lamba oiriba INC ki candidate onabaki sordage bot masing lising ahumga sahum marifutra taret henduna maifake aduga nota da satkiba bot masing sina marifutra tare ne loinana Imphal West ki oina DC complex Imphal West ki DC office complex bot masing thibagi thabak se hojik loisalale ayamana hojik lemhori base khoige postal ballot ka adagi electronic postal ballot ki bot masing thiba khakta ngaisalagle hariba electronic postal ballot masing thiba se round mari thona thigane haibagi koi pau phangi aduga hariba bot masing thiba loibada pung 13 makhai da bikti tagani hana koina khale maraksida hojik Imphal West ki oina leiriva kaino se assembly segment tarahum doi gi leiriva fibam se INC gi oina apunba fangkiba bot masing se lising humudra truk satruk tarani pane aduga CPI gi miremna fangkiba bot masing se lising humphuni thoi sohumga kuntra mari aduga BJP gi candidate na fangkiba bot masing se lak ama lising manga ga satret yangkhaini pane mase assembly segment tarahum doi sigi manungda apunba gi oina fangkiba CPI candidate BJP candidate amadi Indian National Congress ki candidate singna fangkiba bot masing ni loinana makata na khoige energy oina
bot masing thibagi hojik oiriba koina fangjagiba update ta apunba energy oina fangkibase INC gi candidate na bot masing lak ani lising kunthra manga chani ga kunthra manga fange CPI gi candidate na bot masing lak ama lising kumapan sahum ga kuni thoi fange duga BJP gi candidate oiriba Dr. RK Ranjan na lak ani lising yang kai taruk sanipan yang khani thoi fange loina na masida BJP gi candidate oiriba RK Ranjan na INC gi candidate oiriba onabis nabaki sodage bot masing lising kun mathoi ga satruk taratret henduna mangjil thana chale koige hojik electronic postal ballot masing thibagi thabasi sathari mamang da thikiwa postal ballot ke result to khoi hojik khoi gi khutadi yoroktri hek yoropaga makhata ba update khoi pijage Thagasari Kumanthang Gentle Makhata pa pau pijadringai da aten break amatang logzari. Admissions open for sports and academic combo courses. Private Sports Academy Guwahati amasung Damayanti English School Moniari Tinialiga yanakibagi matung inna Manipur amadi North East ta leiriba class 10 pass tauraba 11 tamningba 12 pass tauraba graduation tamningba amadi class 3 dagi 7 fauba makha tamningba mahiroi singi selection test pangthoklagani. Football, athletics, taekwondo, karate, zitkundo gi mahiroi taragani thoi lawjagadauri. Lakliba Zungi Tang Ani Ayoki Pung Tare Taba Matamda DK College Playground Mirza Guwahati da Pangthokadaba Final Selection Test Asida Mahiroi Singna Yaubiba Yaragani. Akupa Marol Gidama contact Tobirau 700-523-5638 Natraga 8011-560-148. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandamda miyoi bagi thawai ni hairiba afawa ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahausadagi thokjarakpa ising logduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamnga tha ahum gi lupa chatre yankhai chahi gi oina lupa lising ahum khudong chaba si megi tarik kuntra fawbagi manungda lobi ho contact tobiu 8257888737 email lamjingbakanglawwater@gmail.com Break matungda mayam bamuka hana tara noksari Imphal City manungda thokhaningdaba thodok sing thoktanabagi damak District Police Imphal West na lokhalakpa section tharangi saruk ama oina ngasisu pauna amadi thangal kaithen da laiba Hotel Embassy Hotel ZM Hotel Avenue Hotel Polo amadi Hotel Nira Lodge red chathakre Imphal West ki additional SP LO AG Sharmagi miteng makhada numit yungga matung pung ahunga minute nimfu manga dagi marigani minute nimfu manga fawba sathakiba operation aduda hotel gi kaka changduna lairamba miyoi sing masak khangdokpagi thabak sathaki maduda nupi amaga nupa amaga makhatana verification sathanabagi damak lokhatuna city police station da sinakhi ngarang numidang pung nipan rom taba matamda Tengnopal police station gi manung chanalaiba Sebol khulda Maruti van MN 01 NG 0590 lokhada onthabagi thodokta gari adugi driver laikhidraba driver adugi maming thangko pau mate chahi yankhai ga taruk apokpa laikhidraba thangkikai kowi mahak Tengnopal dagini hairi Sandel District ki Sakpikarong Subdivision gi manung chanalaiba nungpan khulda ain gi wangmada yokba angang ama tathita oina tawbire haiba pau ama fangbadagi MACPR gi makhada thabak toriba North Eastern Economical Development Society Sandel na sangsinduna angang adu kankre hiramasagi matangda January ba miyoi adugi mathakta Child Right Act ki makhada FIR ama lokhatkre thodok asigi matangda NEEDS NITS ki thomi daramganna angang ama tha asigi 12 da tathita oina tawbire haina tha asigi tara tarukta social media da viral oirakhi policy hack
ताबगा NEEDS NITS na mafam aduda sangsinduna sideline Brian Sandel da pau piraba matungda angang asi kanba ngamkhibani angang adu masayamna sona lairambadagi layeng sathaki loinana angang adu ain gi wangmada yoklambani angang asibu yoklamliba miyoi adugi mathakta tha asigi kunma thoida FIR ama lodge tawkre hairi Haukiba lebak pokpo numita Arunachal Pradesh ki Tirap district ki 12 mile Khonsada Asian IM ni singnaba singna sathakiba attackta MLA Tiron Abo amadi mahaki masanupa Longem yauna miyoi 13 hatkibagi thogdok matung state amasung paramilitary force singna thogdok aduda senator singi mathakta laman kumna nabagi tamak helicopter sizinaduna pak sanathiba humbagi thabak sethari thogdok adu thokraba matung pungja khragi matungda Indian Army na numidangi matam yauna khutlai paiba sing aduna changjafam lauramba yai haina thajaba Tiraf Longding amadi Changlang district ki umang singda lepalaitana operation sathari nongthaki amasung laikha gi saruk singda sathari ba operation aduda Nagaland amasung Arunachal gi lamkhai singda akanba section thorang laukhatle Army amasung State Force ki kangbuna helicopter quadcopter amadi tractor dog season aduna lalhubu sing adugi khongol lebugi thabak sathari Guwahati gi Zoo Rota bom pokai handuna misi mina thokhanbagi thogdokta mapung oina senabani haiba Alpha I gi lanmi ama hokhiba laiba ko numita police ki kangbuna nongpok thangba Assam gi Tinsukia dagi faraba matung Guwahati da purakre faraba lanmi adugi mamingna Bijoy Asom kawi mahak Latasil police station da thamduna wahang pahang sathari mahak bom pokai bagi thogdok adu thokraba matung Guwahati gi downtown hospital manakta loop adugi lanmi Rajguru amadi Janvi ga punna wari sanabagi footage ama CCTV camera dagi phangba loinana sathakhiba thibo humbagi thabak aduda fagat pangam khibani mahak kumja lising ani taramathoi da Guwahati dagi Ropali Rongpi koba nupi ama hat paga mari lainana kaisum sangda lairaba misakni masida sunatana sahi asigi me 15 da Guwahati gi Zibarua road ta laiba shopping mall da bom langsinduna miyoi 12 sokhan ki badu da su senabani hairi Yamna thamoi sokningai oiba thogdok amada ngasi Lok Sabha mikhal gi vote masing thiringai manungda Meghalaya ngakpigani Madhya Pradesh ki Sehori district ki Bhopal Assembly Congress district president Ratan Thakur heart attack ta laikhidre pau asina makhata na hairibadi counting center amada mahak thabak yamna nare haina hairam laga laimaida wakhal mangduna tukibani mikup adumakta da mahak ki loina ba party gi thongmi amana mahak pu manak nakpa hospital amada pukhatuna laikan anaba honake adubu mahak ki haksang gi fibamna yadabadagi mikup adumakta da laikhidabani pau gi merthan aten break amatanga laujari Admissions open for Modi University, Laxmangarh, Rajasthan. School of Architecture and Town Planning, School of Design, School of Engineering and Technology, School of Sciences, School of Liberal Arts, School of Management Studies, School of Legal Studies. 53% scholarship for Nordis students. For details, please contact Career Info Solution, New Chekon Road, near Bazaar, India, 841-3976-991. For more details, please visit our website www.modiuniversity.ac.in. Modi University. Kindergarten Montessori School affiliated to CBSE New Delhi, Sagod Bantakil Kolom Laikai, Imphal West. Admission in progress. Class 11 Science and Arts 2019-20. Admission criteria 80% and above. Direct admission, free tuition fee, free textbooks and free uniform one time only. 70% to 79%. Direct admission, free textbooks. 60% to 69%. Direct admission and free textbooks. 40% to 59%. Admission through entrance test. For more details, please contact Kindergarten Montessori School, Sagol Bantakil, Kolom Laikai, Imphal West. Hey, Bima, exam pass to bugi haraugi di later no unga pami du karigino. Tamoyage school puna taminradi I like tamatoge. Ay ay ma amtang ako. Nangbu koi ibim ga lairik punna tamina ba tanbane. Ay science stream pa me. Aduga ay ko ichanto mina art stream. Aduga Manipur di science ka arts ka pulap tamina ba yaba afaba school amata sulaite. Ako ichanto mina ay ka pulap amina ningna tawri ne bacho. Hey, karigino na hey noy adyang wari duba. Ha. Noy ani punna tamina ba yaba school ni na ay nathiba saluri sa. Imphal Airport manakta leiba changangei usikondane. Advanced School of Arts and Science haidana malingkhaledra. Haribi school is the MIL gi subject khudimak loina tamba yare. Aduisu matakta tha ahum khudingi
free medical checkup. Hey, nangbo adiyam phaba school am phangaga nacha ani gi form loruktridi karigino. Taso oisu apam mi nati kai doroge. Say form. Lori in he. Break matungda makhataba pau bizuri Nigeria degi ain gi wangmada crude oil puthokna ba honaraba Indian National ama yauna miyoi tarani pan Nigerian Navy na fagat kre thawong asi Nigeria dasu masagi office laizaba Petrogas Incorporation koba company amana chathaba oiramba yai haina Nigerian Navy gi maikai degi fongdokli Pakistan ki ballistic missile Sahin 2 mai fakna sanging pangthokre missile asi kilometer lising amaga changwa sana ka pangami loina na Bharat ki maru oiba sahar sing missile asigi asan bagi manung chali missile asi laimai gi sarukta ka pada sijinagadaba missile amani US Navy na makoiga satminariba laibak sing haibadi Japan, Australia amadi South Korea ga loinana apunba warship singi oiba lan gi sajel ama ngasi Western Pacific ta sathakre US Island Guam da chathakiba lan gi sajel adu President Donald Trump ki Japan khongsat ki mangoina na chathakibani Hauzi amuk sanabagi pau phangbigani Thasigi kundagi hoduna Guwahati gi Karmabir Navin Chandra Bordoloi Indoor Stadium da sathariba anirak suba India Open International Boxing Tournament da ngasi nupi gi kg yankhai mathoi gi kanglupta Bharat ki saknai rabi boxer MC Mary Kom India boxer Nikhat Jarin amadi kg humfu gi kanglup ki oina lamdam asigi leihau dagi haurakhibi nupi boxer El Sarita Thailand dagi boxer Janjim Swang Feng na semi final da lambat taunogadori nupa gi kanglupta na boxer Siva Thapa Poland gi boxer D Christian Sezovski na mayok nagadori. Gani, ado ai full confidence ai kagani ai training fajana tauri adagi full confidence ke sar Olympic ke liye tayari tauri. Yeah, this amazing feeling I cannot explain you in words. It's so heartwarming. It's so overwhelming. So supportive for me to fight in my own home ground with my people cheering up for me, my family, my friends, and all the well-wishers, all the people of my country, my state supporting me, and it's incredible. It's a lot of motivation, I would say. Category 51 है tournament से यामना चौबदी ओइदरे last first season दगी हजिक second season से compare तौरुबदा हंदक किसना करियागनी country representative से यामदरे बको ऐना खली बसिदी ऐना ngabli khai sanage Manipur gi mai pakpa purakpa ngamningai gi ayu kan honaribani ngasi nungthil Manipur phone khiba pause singda kari kari maru iba paw yauri bage habdo me punna mumi ing taminasi Kanglai Paki Maira Bot Basing Tibiki Tabak Kana Satari, inner the BJP Namangjin Thari, outer Gina, NPF Namai Pakle Haivayana Lady. NPP ga BJP ga Makata na Samin Nakigani Minaroi Haibadu, make Untra the Kanglagani. Lupa Kur Mo Dragatare Sang the Pakataba, Namunture Shankopi Tabak Nashidi Hokre. Paujil, Lok Sabha Mikal, inner the BJP Amadi outer the NPF Namangjin Thari. Kadajibam District Committee Reform Tokre. Minchatina Balotuna Boyamle, KCP MC. BJP na Yamasao no Mangjin Thana Chali, BJP na Chani Mo Dragonitoi, Congress na Kaimatoi the Mangjin Thari. Pandam Prates Suba Lok Sabha Mikal Gifol, Congress Amuk Halagni Haibatazade, Narendra Modi Luching by NDA, Sao na Mai Pakle. Manipur Yoin inner the BJP, outer the NPF na Mai Paklabayai. Hill Model School Gimai Pakla Mahiro Sing Okre. Kadajibam District Committee Reform Tokre. Kangla Pao. Kenda the BJP na lusing ba NDA Sakar amuk analak lagani Manipur yoin inner da RK Ranjan outer da NPF ki Dr. Lohor Namangjin Thari. Catholic School Kanchipur ki Mingtian Nabo Odamle KCP MC. Manaba PM Modi na haire India amuk na mai pakle BJP Sintha ningai oiba mai pakpi puari semle.
स्कूल सेमजनद्रबदी खोंजों चंगसिलगनी महिरोई सिंह MU की वाथोक जानल सिंह MU की PC थौ पुरगनी लोइसलकदा मरुइबा पाव अमुक हन्ना पिजरी मणिपुर की इनर अमसुंग आउटर की बोर्ड मसिंग थीबगी थबक कन्ना सथरी इनर ना BJP ना मांगजिल थारी आउटर की ओइना NPF ना माइ पाले हाइबे यारे सेंटर द BJP की शासन अमुक लाग लगनी नुमिदांग पुंग निपान मखाई फावदा NDA ना सीट निम्फु हुमदोई फंकिबा का लोइना सहुंग मंगादा मांगजिन थाने चली BJP ना सेंटर द चाउना माई पालकपदा मणिपुर की चीफ मिनिस्टर बिरेना नुंगाइबा फोंदोखरे रिजल्ट असिगी मतुंगदा मणिपुर की ओइनासु सरकार असिदा अवोन बखरा लाकपा यारी हौजिकी ओइनादी मणिपुरी पाव मतांग सिदा लोइजरे अहेनबा पावगिदमक टाइम्स ऑफ मणिपुर मी एंग तादुना लेबियो